ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯍꯥꯔꯠ ꯁꯣꯟꯕ ꯃꯤ ꯌꯥꯎ ꯇꯥꯔꯗꯤꯀꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯀꯤꯞ ꯇꯧꯕꯤꯌꯣ ꯏꯁꯣꯔ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯝ ꯐꯠꯇꯕꯀꯣ ꯕꯨꯠ ꯕ꯭ꯔꯦꯠꯁꯨ ꯂꯩꯐꯝ ꯊꯣꯛꯑꯦꯅ ꯑꯗꯨꯝ ꯈꯜꯂꯦꯕ ꯑꯀꯤꯕ ꯃꯈꯣꯜ ꯑꯃ ꯊꯣꯛꯂꯛꯑꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤ ꯅꯝꯕꯔꯁꯦ ꯑꯩꯈꯣꯏꯅ ꯀꯣꯜ ꯇꯧ ꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯦ ꯍꯞꯇꯥ ꯑꯃꯗ ꯁꯤꯅ ꯍꯥꯏꯕ Hello guys, welcome back to my channel. Ma'am, I hꯧꯖꯤꯛ ꯚꯤꯗꯤꯑꯣ ꯅꯝꯃꯛꯏꯁꯦ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12ꯗꯅꯦꯕꯀꯣ. ꯑꯗꯣ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12ꯗ ꯚꯤꯗꯤꯑꯣ ꯅꯝꯃꯛꯏꯁꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯈꯔ ꯑꯀꯤꯕ ꯊꯕꯛꯅꯦꯕ ꯇꯧꯗꯣꯏꯁꯦ. ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯍꯥꯔꯠ ꯁꯣꯟꯕ ꯃꯤ ꯌꯥꯎ ꯇꯥꯔꯗꯤꯀꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯀꯤꯞ ꯇꯧꯕꯤꯌꯣ. ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯄꯨꯡ 12ꯗ ꯚꯤꯗꯤꯑꯣ ꯅꯝꯃꯛꯏꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣꯗꯣ ꯃꯌꯥꯝ ꯍꯥꯏꯖꯔꯛꯑꯒꯦꯀꯣ. 12 ꯍꯦꯜꯂꯝꯃꯦ 12ꯒ ꯃꯤꯅꯤꯠ ꯑꯃ ꯆꯠꯂꯦꯀꯣ ꯃꯌꯥꯝ ꯑꯩꯅ ꯄꯨꯡ 12ꯗ ꯚꯤꯗꯤꯑꯣ ꯅꯝꯃꯛꯏꯁꯦ ꯄꯨꯡ 12 ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯪꯉꯝꯅꯤ ꯕꯨꯠ ꯕ꯭ꯔꯦꯠ ꯈꯤꯇꯪ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯃꯇꯝꯅꯤꯅ ꯄꯨꯡ 12 ꯀꯥꯏꯁꯤꯗꯤ ꯑꯗꯨꯝ ꯀꯤꯅꯩꯅ ꯆꯠꯊꯣꯛꯄꯗ ꯌꯨꯝꯗ ꯃꯄꯥꯟ ꯊꯣꯛꯄꯗꯨ ꯀꯤꯅꯩꯗꯅ ꯄꯨꯡ 12 ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯕꯨꯠ ꯕ꯭ꯔꯦꯠꯀꯤ ꯃꯇꯝꯅꯤ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯈꯪꯅꯩꯗꯨꯅꯦ. ꯑꯗꯨꯗ ꯉꯁꯤꯁꯦ ꯃꯌꯥꯝ ꯍꯥꯏꯔꯛꯀꯦ ꯀꯤꯗꯤ ꯑꯗꯣ ꯃꯌꯥꯝꯅ ꯈꯪꯉꯝꯕꯁꯨ ꯌꯥꯏ ꯈꯪꯉꯝꯗꯕꯁꯨ ꯌꯥꯏꯕꯀꯣ. ꯒꯨꯒꯜꯗ ꯑꯩꯈꯣꯏꯅ ꯍꯟꯇꯦꯠ ꯅꯝꯕꯔ ꯍꯥꯏꯅ ꯁꯔꯆ ꯇꯧꯕ ꯀꯥꯟꯗꯀꯣ ꯃꯣꯏꯒꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯒ ꯂꯣꯏꯅꯅꯀꯣ ꯅꯝꯕꯔ ꯐꯪꯕꯅꯦꯕꯀꯣ. ꯑꯗꯨꯗ ꯑꯩꯅ ꯁꯔꯆ ꯇꯧꯔꯨꯕꯅꯦꯕꯀꯣ. ꯁꯔꯆ ꯇꯧꯕ ꯀꯥꯟꯗ ꯍꯟꯇꯦꯠ ꯅꯝꯕꯔ ꯈꯔ ꯊꯣꯛꯂꯛꯑꯦꯕꯀꯣ. ꯃꯣꯏꯒꯤ ꯋꯥꯔꯤꯒ ꯃꯣꯏ ꯅꯝꯕꯔ ꯈꯨꯗꯤꯡꯒꯤ ꯃꯣꯏꯒꯤ ꯋꯥꯔꯤ ꯑꯃꯃꯝ ꯂꯩꯖꯩꯕꯀꯣ. ꯍꯥꯏꯗꯤ ꯕꯨꯠ ꯕ꯭ꯔꯦꯠꯀꯤ ꯋꯥꯔꯤ ꯑꯃꯃꯝ ꯂꯣꯏ ꯂꯩꯖꯩꯕ. ꯑꯗ ꯑꯩꯅ ꯀꯩꯅꯣ ꯆꯨꯝꯖꯥꯜꯂꯣꯅꯦ ꯁꯤꯕꯨ ꯀꯥꯏꯅ ꯈꯟꯖꯕꯗꯣ ꯑꯗꯨꯗ ꯑꯩ ꯃꯌꯥꯝꯒ ꯄꯨꯂꯞ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯇꯧꯕꯅꯦꯀꯣ. ꯄꯨꯡ 12ꯁꯤꯗ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12ꯁꯤꯗ ꯀꯤꯗꯤ ꯌꯥꯝ ꯀꯤꯌꯦ. ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯪꯁꯨ ꯌꯥꯝ ꯈꯪꯅꯤꯡꯕ ꯀꯤꯁꯨ ꯌꯥꯝ ꯀꯤꯕ. ꯑꯗꯣ ꯃꯌꯥꯝꯒ ꯄꯨꯂꯞ ꯈꯪꯃꯤꯟꯅꯁꯦ. ꯑꯗꯣ ꯃꯌꯥꯝꯀꯣ ꯁꯤꯁꯤꯡꯁꯦ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥꯗꯤ ꯈꯪꯗꯦ. ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤꯀꯣ ꯃꯌꯥꯝ ꯏꯁꯣꯔ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯝ ꯐꯠꯇꯕꯀꯣ ꯕꯨꯠ ꯕ꯭ꯔꯦꯠꯁꯨ ꯂꯩꯐꯝ ꯊꯣꯛꯑꯦꯅ ꯑꯗꯨꯝ ꯈꯜꯂꯦꯕ. ꯍꯥꯏꯕꯗꯤ ꯄꯣꯖꯤꯇꯤꯚ ꯏꯅꯔꯖꯤ ꯂꯩ ꯇꯥꯔꯗꯤ ꯅꯦꯒꯦꯇꯤꯚ ꯏꯅꯔꯖꯤꯁꯨ ꯂꯩꯐꯝ ꯊꯣꯛꯄ꯭ꯔꯥꯅ ꯈꯜꯂꯦ. ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯁꯦ. ꯃꯌꯥꯝꯅ ꯈꯪꯗꯕꯩ ꯋꯥꯅꯤ ꯃꯤꯍꯨꯟꯗꯤ ꯍꯦꯟꯅ ꯊꯛ ꯆꯣꯡꯉꯦ. ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯁꯦꯕꯀꯣ. ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯑꯍꯥꯟꯕ ꯇꯧꯗꯣꯏꯕ ꯐꯣꯟ ꯅꯝꯕꯔꯁꯦ ꯔꯦꯠ ꯔꯨꯝ ꯅꯝꯕꯔ ꯍꯥꯏꯅ ꯈꯪꯅꯩꯌꯦꯕꯀோ. ꯑꯗꯣ ꯔꯦꯠ ꯔꯨꯝ ꯍꯥꯏꯁꯤ ꯃꯌꯥꯝꯅ ꯗꯤꯞ ꯋꯦꯕꯀꯨꯝꯕ ꯗꯥꯔꯛ ꯋꯦꯕꯀꯨꯝꯕ ꯌꯦꯡꯉꯝ ꯇꯥꯔꯗꯤ ꯃꯌꯥꯝ ꯈꯪꯉꯝꯅꯤꯕꯀꯣ. ꯗꯤꯞ ꯋꯦꯕ ꯗꯥꯔꯛ ꯋꯦꯕꯁꯤꯗꯀꯣ ꯃꯣꯏꯒꯤ ꯔꯦꯠ ꯔꯨꯝꯁꯤꯗꯀꯣ ꯃꯤꯁꯤꯡꯁꯦ ꯀꯤꯠꯅꯦꯞ ꯇꯧꯔꯒꯀꯣ ꯌꯥꯝꯅ ꯇꯣꯔꯆꯔ ꯇꯧꯋꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯁꯤꯒꯤ ꯃꯣꯏꯒꯤ ꯔꯦꯠ ꯔꯨꯝꯁꯤꯗ. ꯑꯗꯨꯒ ꯗꯤꯞ ꯋꯦꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯗꯥꯔꯛ ꯋꯦꯕꯇꯅꯦꯀꯣ ꯂꯥꯏꯐ ꯑꯣꯏꯅ ꯊꯥꯗꯣꯔꯛꯑꯦ ꯍꯥꯏꯕ. ꯃꯣꯏ ꯍꯥꯏꯅ ꯇꯣꯔꯆꯔ ꯇꯧꯕꯒꯤꯁꯦ ꯂꯥꯏꯐ ꯑꯣꯏꯅ ꯊꯥꯗꯣꯔꯛꯑꯦꯅ ꯍꯥꯏꯌꯦꯕꯀꯣ. ꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯊꯥꯗꯣꯔꯛꯑꯦꯅ ꯍꯥꯏꯌꯦꯕꯀꯣ. ꯑꯗꯣ ꯃꯌꯥꯝ ꯅꯝꯕꯔꯁꯦ ꯑꯩ ꯇꯥꯏꯄꯤꯡ ꯇꯧꯔꯛꯑꯒꯦ ꯑꯗꯨꯒ ꯍꯥꯠꯁꯨ ꯍꯥꯠꯂꯦꯅ ꯍꯥꯏꯌꯦꯕꯀꯣ ꯇꯣꯔꯆꯔ ꯇꯧꯔꯕ ꯃꯇꯨꯡꯗ. ꯑꯗꯣ ꯑꯩ ꯅꯝꯕꯔꯁꯦ ꯍꯥꯟꯅ ꯇꯥꯏꯄꯤꯡ ꯇꯧꯔꯛꯑꯒꯦ. ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯒꯨꯒꯜꯗꯒꯤ ꯁꯔꯆ ꯇꯧꯕꯅꯦꯕꯀꯣ. ꯑꯗꯣ ꯃꯌꯥꯝꯗꯤ ꯁꯤꯒꯤ ꯔꯤꯛꯁꯁꯤ ꯂꯧꯕꯤꯒꯅꯨ. ꯑꯩ ꯏꯁꯥꯒꯤ ꯔꯤꯛꯁꯁꯤ ꯑꯗꯨꯝ ꯏꯁꯥꯅ ꯂꯧꯖꯒꯦꯀꯣ. ꯑꯗꯣ ꯃꯌꯥꯝꯗꯤ ꯁꯤꯒꯤ ꯔꯤꯛꯁꯁꯤ ꯂꯧꯕꯤꯒꯅꯨ. ꯑꯩ ꯂꯧꯕ ꯉꯝꯃꯣꯏꯀꯣ ꯃꯌꯥꯝꯒꯤ ꯔꯤꯛꯁꯁꯤ. ꯑꯗꯣ ꯏꯁꯥꯒꯤ ꯔꯤꯛꯁꯁꯤ ꯑꯗꯨꯝ ꯂꯧꯖꯒꯦ. ꯑꯗꯣ ꯍꯥꯟꯅ ꯐꯣꯟ ꯅꯝꯕꯔꯁꯦ ꯍꯥꯟꯅ ꯑꯩ ꯇꯥꯏꯄꯤꯡ ꯇꯧꯔꯒꯦ. ꯅꯝꯕꯔꯁꯦ 4086342806. ꯃꯌꯥꯝ ꯅꯝꯕꯔꯁꯦ ꯇꯥꯏꯄꯤꯡ ꯇꯧꯔꯦꯀꯣ. ꯁꯤꯗ ꯅꯝꯕꯔ ꯇꯥꯏꯄꯤꯡ ꯇꯧꯔꯦ. ꯑꯗꯣ ꯁꯤꯒꯤ ꯅꯝꯕꯔꯁꯦ ꯑꯩꯅ ꯀꯣꯜ ꯇꯧꯔꯨꯕ ꯃꯇꯝꯗꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯃꯣꯏꯅ ꯌꯥꯝ ꯂꯥꯏꯅ ꯇ꯭ꯔꯦꯛ ꯇꯧꯕ ꯉꯝꯃꯦ. ꯑꯗꯨꯒ ꯀꯤꯗꯅꯦꯞ ꯇꯧꯔꯒ ꯃꯣꯏꯒꯤꯗꯨꯗ ꯔꯦꯠ ꯔꯨꯝꯁꯦ ꯇꯣꯔꯆꯔ ꯇꯧꯔꯒ ꯂꯥꯏꯐ ꯗꯤꯞ ꯋꯦꯕꯀꯨꯝꯕ ꯗꯥꯔꯛ ꯋꯦꯕꯀꯨꯝꯕꯗ ꯂꯥꯏꯐ ꯊꯥꯗꯣꯛꯑꯦꯅ ꯍꯥꯏꯌꯦꯕꯀꯣ. ꯁꯤ ꯅꯝꯕꯔꯁꯦ ꯑꯩꯅ ꯍꯦꯛ ꯇꯧꯔꯨꯕꯗ ꯑꯩ ꯅꯠꯇ꯭ꯔꯁꯨ ꯃꯤ ꯑꯃꯅ ꯍꯦꯛ ꯇꯧꯔꯨꯕꯗ. ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯀꯔꯤ ꯇꯧꯕꯅꯣꯗꯣ.
tum. Maki ko. डायल किया गया नंबर अमान्य है। कृपया डायल किए गए नंबर की जांच कर ली। The number you have dialed is invalid. Please check the number you have dialed. Phone number chatre sidi haidi number se laale na hai ba. Adu dum Google da dum thopani na scam ram ba su ya ko ma'am. Ha bai dum phare ado ma'am ani shubom tor si ko. Sida na Google da search tawba number ne. Ma'am aina mathangi tawdu phone number je sigi phone number je aina taw tar ji ko. Kappa lawbagi makhol tai na hai ko. Adu ko kappa su ma lai dai na ma surungda kappudu hoi iku ko tor tabdo dumaina tai na hai ko. Aduga aina si phone tor matungda dumaina kappa ke khal tar matungda ko ising dumaina trop tabdo adumaina tai na hai ko. Aduga moina kana tawbase sumaina lawrakpase haina lawrakpase ne kai tare mioi bana law mo mo to mo to law ni hai ko. Ado ma'am sigi number se mo call taw se duga hauji aina hai sing do tabra yeng se ko. Ado yenga se ma'am phone ga in number se 9784 we kong em put pet ko raza lo 78350163 Jadi ma'am ai dial taraga number se e lore dial taraga ma'am call ka thale kaino ngasai tawba kana di call do haidi number do yade khote na haidang mangi do angka tawge ko ba kak thale ko yare ko kak thale kai nonde awoi kit dep taw lak tana ado ma'am aroi bagi number ma kha ka tawrake ma'am aina aroi bala tawdiba number se si number sida koina call taw tardi akiba makhol ama tholi na haibu ko aduga koina si number je koina call taw tardi khuje hapta amada si na haiba tawri ba mi do aduna ma'am ma ai ma'am dum haijage ma'am ni tawbi ganu ai ni dum challenge gum bane ba ai ni tawi jai sum khangning bu do ju ai kamai tawri no chum jala ai ni aingonda yamna khangning bu do adugi ne bu ko adu ai ma'am dum try tawjage isagi di dum isana risk lawjage ma'am ni risk lawbi ganu adu ai number ji tawrage Arroba number story ko 090 44444444 Hey Jua Kong kan am debe Ya ma si number sile ko number sile ya ado me am si je hapta amada si khole ka hai ko aduna yeng si me wow phone chale me phone chale me hoje gido ai ngomoro phone ba kala ai si re di ba na me ara ai ngam ngasi video sai sai do chan jara ke me hoje gido
ꯀꯣꯜ ꯆꯠꯂꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯉꯁꯥꯏꯗꯤ ꯑꯩ ꯇꯧꯕꯈꯩ ꯑꯗꯨꯝ ꯆꯠꯇꯦꯗꯅ ꯑꯗꯣ ꯂꯥꯁꯀꯤꯁꯨ ꯀꯣꯜ ꯆꯠꯂꯦ ꯃꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯒꯅꯨ ꯃꯌꯥꯝ ꯑꯩꯗꯤ ꯑꯔꯣꯏꯕꯗꯨꯁꯨ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯒꯅꯨ ꯑꯗꯣ ꯃꯌꯥꯝ ꯏꯁꯥꯒꯤ ꯔꯤꯛꯁ ꯏꯁꯥꯅ ꯑꯗꯨꯝ ꯂꯧꯖꯔꯒꯦ ꯑꯩꯅ ꯑꯗꯨꯝ ꯔꯤꯁꯔꯁ ꯇꯧꯕꯗ ꯑꯗꯨꯝ ꯒꯨꯒꯜꯗ ꯔꯤꯁꯔꯁ ꯇꯧꯕꯗ ꯁꯨꯝ ꯊꯦꯡꯅꯕꯁꯦ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯅꯦꯕ ꯃꯌꯥꯝ ꯀꯣꯜꯁꯨ ꯆꯠꯂꯦ ꯉꯝꯃꯔꯣꯏ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯟꯖꯔꯒꯦ ꯑꯩ ꯑꯗꯨꯝ ꯀꯤꯖꯔꯦ ꯌꯥꯔꯦ ꯑꯩ ꯐꯣꯟ ꯅꯝꯕꯔ ꯀꯩꯀꯥ ꯇꯧꯖꯔꯔꯣꯏ ꯁꯤꯗꯁꯨ ꯆꯠꯂꯦ ꯑꯩ ꯉꯝꯃꯔꯣꯏ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯅꯤ ꯀꯝ ꯇꯧꯕꯅꯣ ꯌꯦꯡꯅꯤꯡꯕꯩꯗꯣ ꯀꯣꯜ ꯆꯠꯂꯦ ꯑꯩ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗꯒ ꯁꯤꯕ ꯉꯝꯃꯔꯣꯏ ꯄꯨꯟꯁꯤꯁꯦ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯟꯖꯔꯒꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏ ꯇꯥꯔꯗꯤ ꯂꯥꯏꯛ ꯑꯃꯃꯝ ꯅꯝꯕꯤꯔꯝꯃꯣ ꯑꯩꯅ ꯕꯨꯠꯀꯤ ꯆꯦꯂꯦꯟꯖ ꯇꯧꯕꯒꯤꯀꯣ ꯑꯗꯣ ꯁꯤꯒꯨꯝꯕ ꯕꯨꯠꯀꯤ ꯆꯦꯂꯦꯟꯖꯁꯦ ꯃꯌꯥꯝ ꯄꯥꯝ ꯇꯥꯔꯗꯤ ꯑꯗꯨꯝ ꯄꯥꯔꯠ 2 ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯔꯛꯀꯦ ꯁꯤꯁꯤꯗꯤ ꯌꯥꯝ ꯀꯤꯌꯦ ꯍꯧꯖꯤꯛꯀꯤ ꯐꯣꯟ ꯆꯠꯄꯗꯨꯗꯤ ꯊꯥꯖꯗꯦꯕ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯒꯨꯒꯜꯗ ꯁꯔꯁ ꯇꯧꯕ ꯁꯤ ꯅꯝꯕꯔꯈꯩꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤ ꯅꯝꯕꯔꯈꯩꯁꯤꯗ ꯌꯥꯎꯕꯅꯤ ꯅꯛꯀꯗꯨꯗ ꯏꯔꯝꯒꯦ ꯑꯗꯣ ꯀꯣꯜꯗꯤ ꯇꯧꯔꯨꯅꯨ ꯀꯣꯟꯅ ꯑꯃꯨꯛ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯒ ꯔꯤꯗꯤꯍꯔꯠꯁꯗꯒꯤ ꯃꯇꯧ ꯇꯝꯃꯒ ꯇꯧꯕꯅꯦ ꯍꯥꯏꯔꯒ ꯑꯩ ꯑꯃꯨꯛ ꯐꯔꯛ ꯇꯥꯔꯗꯤ ꯕꯦꯔꯥ ꯀꯥꯅꯤꯕ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣ ꯁꯥ ꯂꯣꯏꯁꯟꯖꯔꯒꯦ